Meeyam punamak khurumjari amani meeyamda ay appeal amatang tawjari madudi hawkiba pung kumari sida yamna nungaitaba thawdoksing yumkai thugaiba aduga khana sainabagi thawdok khara Sursanpur Bishnupur Kangpokpi More amadi Imphal Eastki mafam kharada thokpagi pau tabada ekhoi aduki matik nungaite maman yamlaba miyobagi punchi kharag sumankre maman aduga property lan thum kaya ama thugaiba yumkai thudekpa mai thaba yamna laiba thiba thokdoksing thokibadu ekhoi miyoi section ani gi manungda community ani gi manungda bhab tanadaba leibadagi thokibani aduna state government na sanction jariba ekhoi state sida nungsi chanana koi punamak leminanaba aduga law and order gi phibam ngaaga thamnana bhona jariba sida leibak miyamna mateng pangbiu loinana leibiriba civil societies aduga elected members sing aduga ekhoi prominent members sing leibiriba mayam punamangna mateng pangbidana hanagumna nungsi chanana lerakpa ekhoi masel gi marakta makhatana nungsi chanana leiminanaba honabada mateng pangbiu haidana mayamda appeal tawjari ekhoi state sida centuries dagi nungsi chanana amatoina hingminari aduga hujiksu ekhoi amatoina hingminari haiba pot asi mangdanaba ekhoi masagi vested interest leiba miyoi kharagi wada thajaba aduga ekhoi communal sandokpa aduga natanataba wahiwata social media da sandokpa kaya dagi ekhoi section na leire heraga koi apunba manipur mamangi adumaina ekhoi silinausing amatoina leminarpagi phibamdu ngakminnasi haidana ai mayamda ai khurumjabani aduna namsa leibiriba section khudimakki praja singna community khudimakki praja singna ekhoi amatoina hanagum ingna singa leminanaba bhab tanadaba aduga wa hauna daba leiragasu koi unaraga wari saraga faunanaba hona minasi haidana ai mayamda appeal tawjari loinana soikiba sokhiba yaukiba punamak sarkarna maram chana ekhoi awana tarba mayam punamakpu normal life da halana bahonabada ekhoi lep leitana mayam chap chaba tawbum thokpa ekhoi tawguni adu mayamda tamjaningba wafam amana haujikta minute manga muki mamangda yam senior honorable chief minister of Mizoram ai puna aingonda phone tawbiraktana manipur gi hujik leiriba situation mana hangirai mada inasu pujaram thangada nangdi senior ni well experienced ni aduga manipur dai koina hujik thenari basi ekhoi punna inangondagi advice guidance pami sumbe thoiba thogdoksena haibada mana aigi state tasu madu gumba thogdok thoktaba nate adubu nangi da thokpadu ai nungaite aduna ekhoi punna manipur da leiriba akhoi sinmijo gi jati sing nangna phajana protect tawraga thamba aduga aina Mizoram da leiriba maitei oigera naga oigera manipur gi jati singbu phajana protect tawraga thamba masi nangna su tawri aina su tawri aduna ekhoi ani phajana wari watai hotline ama thamsi aduna yamna positive oiba mongda haibirakna tawi aina su haiki pu ekhoi 34 tribes maitei ge yauraga khoi tribe kunthra ga manga ekhoi manipur se
ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯥꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯏꯚꯟ ꯑꯩꯈꯣꯏ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯇ ꯃꯥꯒꯤ ꯁꯪꯐꯧ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯄꯦꯟꯗꯕ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯈꯔ ꯂꯩꯕꯗꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯅ Honorable Chief Minister of Mizoram ꯄꯨ ꯔꯥꯝꯆꯪꯉꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ encourage ꯇꯧꯕꯤꯗꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛꯁꯨ ꯑꯩ meeting ꯇꯧꯒꯅꯤ ꯑꯩꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯒ ꯃꯥꯟꯅꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ hotline ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯒꯨꯝ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯇꯧꯃꯜ ꯈꯪꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯔꯀꯥꯔꯕꯨ ꯁꯍꯖꯣꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ